Mathai Thaina Mamangaida, Yamna Satiba, Senzatumza Yamna Kanba, Laisemba Koba Ningtho Amakak Palame. Ningtho Laisemba Masagita Kanba, Mahaki Lebak Prezam Yamgi Awabadi Ubidaba Ningtho Amani. Mahakna Lairaba Tabak Suduna Jazaba, Mahaki Prezam Yamdagi, Ta Kudingi Oina Sel Karakara Kunkatlame. Aduga Kariguma Mahakna Kunkali Basela do Pibangam Daba Mioya Dude, Laisemba Gidandi Pangdaningai Lairamde. Mahakna magi sela dugu masing sune hek pirak traba miyoy adudi ahal oigera angang oigera lemna amata toklamde aduga laibak miyam dagi sel khomkatliba ningthaugi manai khaba asisu asuki metik hainingai laitana phattaba yamna sathiba miyoy amani mahakbu uba maktada laibak miyam na dikina bana masa adu phauba thak thak hek nik pajani adu moina mak ningthau laisembagi nupi nungthil chaibi de asuki matik mabuk mapau yamna pharami Mahakna awa ana taraba miyoy kayabu mating supang birame. Adubu laisemba na de. Magi nupida adum na tawdana bahay na tatta na ting birame. Noong madiyam na lairabi ahal oirabi hanubi ama kapto na konungtam na jelaklame. Mahakpu ubada konunggi thongak pasing aduna hayrai. Hey, hanubi eh. Karigino nang nakaplaga konunga sitam na jelaklibade. Ining thaw na laibak asigi praja amatana konunga sida. Makoy gi awabagi pautam duna wakat pa amata yade haiba adu nahak khangdrabrane he athauba nanai na ben punama khangse adubu na ben ai hakse upai ama leimandabadagi maharani be maduga amukta unajage haina laksabani athauba yanubi madu yaroine nakhoi gumbi lairabi hanubi amagi mafam asida changjafam leite karigumba nangbo khoina minungsi yingduna konunga sida changhaluragadi aikhoibo ining thawna lanmi ama oibadagi soidana tathokpirakani aduna chalo mafam ase thadoktuna thuna mak chatkro nate nate thauba adumna haibigan aigi isu nupi ado yamna kanna na aduna lehore aduna aibu maharani be maduga amtadi unahanbi iya masigi hanubi ase phasana haibada lawde ne se phai phai nangne sai thadagadi yaroi dori aikhoina ahal sufana oire haiduna nangbu phuningdaduna tawbani nangna aduk yamna anam kalabani na ha khausi phudaba daridana Asi haiduna thongak panupa amana hanubi adubu phugadabagi hek tawbaga tunglomdagi maharani nungthil chaibina hairai hai thongak pa karigino na hakna asuk yamna ahal oiribi hanubi asibu adumna phugadabagi tawribadu ba adugumba thak khama thongmaram khangdaba matawada aina tawganu haina nakhoida sinaba natro maharani aikhoibo mukta ngakpi aikhoina maharani gi wafam ado ngakchadabadi na jade ining thawna Ason ana amata konunga sida changhalakpa yade haina akanba athingba ama thambiba aduda nanai aikhoisu ining thawgi ya thangado pangthokjabani yare wa makha ama muktaranu chalo na thau tawru chu chalo ase haiduna nungthil chaibina hanubi adubu chingkhatpiraga hairai ima nahakpu kari hainingbage kari awaba tabagi no imana konungda lakpiba bo maharani ibema nanai nama aihak ase Asuki matik yamna lairaba misak amani aigini haibada icha nupaga imau nupigada nusina sinabiramba isu nupi amakhak leise isudo ngasidi masa yamna ngamhaudri aihakna lebak asigi hidak sema maibagi manakta chattuna haijaruragasu sel pidrabadi hidak amata pibirakanu haina yabiraktre aduna maharani ibemagi manakta nanai tolabi nama aihakna mateng amatang nibalaksabani Onthoknasu oizaba thikredako madugi maibado ima kaisu wabirorno aihak leirisidi aini imagi mateng soidana pangani ase haiduna sel kharabu lawthokluraba matungda hanubi aduda pibirami aduga hairai se ima masi lawshinbi masina angang adugi hidak laibiruro aduga atai khara asida ima hoina chananaba chengchak mana masing khara laisinbiro maharani bema nahaki thawjalase nanai ai kaidonungda kauzara matam leiba khibikta nahakti mangol oibata oyuko asumna hanubi ado harawna chatkri nungthil chaibi so hanubi adugi mateng pangbi khiba aduda mahaki wakhala adu yamna nungai jarami aduna maithongna momon minok amaga loinana konungda changlaklami matam asida ning thaulai sembana mahaki pisum ani adu suksin aduna hairai nungthil chaibi karigino nahakna aina yade haiba thabakto adum hanjin hanjin tawribade ining thaw nanai nubi ai hakpo ngakpi ai thamoy asinadi lairana awana amata uba ngamjade aduna aina so makhoi gi mateng adum khajiktang pangkhibani
Masibu kayamuk yamna kairibagi iningthau. Mase kaiba kaidabagi wafam nate. Kaisu natraba uphul waifulna hena mamal lairaba miyoising aduda aikoina mateng panglaga kari kanaba phangdoino. Nasagi oijaba asuk yamna khangdabi nangbu karamba nupino. Iningthau aikoigini haibada karibu watlibagi sana lupa lanthum kaisu wate. Aduna karigi amuk mingondagi oijaba tangadoribano. Aduga leipak amagi mapi mapa haiba asidi mahaki praja miyambu mahaki hek imungmangni haina khanbigadaba natra. Adubu iningthauti adumna su tawbide nongmata su lairaba miyamgi tengbang su tawde madugi mahutta wana su nomduna hingjariba khunja miyamdagi tha khudingi sel natraga cheng hawai arai areba pumba khongkatuna iningthaugi bukaida paisinduna thambiri. Aduga iningthau asuk yamlaba lanthum sel sana lopa mayamase paisinduna sizinadana thamlaga karibu kanagadorige. Aduna iningthau nanai nupidi mayamgi mateng khara pangthokjakhige warobinu. Asi haiduna mahaki kara changkhirami. Ningthau leisembaso mahakna atopa miyoisingda phana phattaba phana yamna tamthiba miyoy ama oiba taragaso mahaki nupibudi mahakna asukki matik yamna nungsijaba oibana. Mahakna yaningdaba thabak tawrabaso wahai akanba amadi jairak piba haibadumadi kaidongnungda tawramde aduga tawge haina suninglamde. Asumna matam khara haukhre leibak praja miyamdagi sel khomjinbagi thabak tawriba phamnaiba khababu leisembana konungda kauduna hairei. Inaya chanba khaba handak aikoigi leibak praja miyam ase aina sum tabada makoise ningthau aigi ithakta wa khara ngangnei haina tai masibu kayamuk yamna chumbajana. Iningthau nanai ai hawapam adumakti hakthengna thengnaba makti thengnajatri. Adubu wapam ase aishu miyoi kharana haibadagi tababudi tajari. Makoina hainabada iningthau amadi aikoi phamnaiba mayam leibak mayamgi mafamda tha khudingi khongkotliba sel ase yamale. Makoidi aikoigi sel ase pinanaba hotnabada chara phawba hengadawre. Makoina hingliba sibu leibak ningthauna nungainabra kaina kaisu hainaba taje. Masida sunatana makoina iningthau ase leibak miyambu ngakpi senbigadaba iningthau ama natte. Miyamdagi I chuppa ningthau amani haina hainai hai iningthau. Iya makoi makna aigi tamthiba iyong itawase khangna adumaina haijaba sara phai handakki tha ase loisilakpada leisemba aise kayamuk yamna tawba ngamba ningthauno haibado khanghalagi yeng inaya chanba handakki tha asimadi nangna sel khongkotpa matamda hana khongkotkiba chang adudagi saruk ani hinkana khongkolo aduga lau uba miyoi singdagi makoina kumsi chahi ase lokjarakpa phausinga loinamak nahakna khumjinduna konung asida puro aduga sel suna piyu yadaba miyoi aduna nahakna phugira hatokira nangna tawningba apambado taw ningthau aina yai aduga makoigi imungda leiramba pochai singa sel aduga matik chana nangna khongkotuna purakadabani aduga khaba aina hairiba asimak nangna pangthorakpa ngamlabani aina nangbu mana chawna pigani kariguma nangna pangthorakpa ngamdrabadi nangisu aina handaki tha asigi pifam thokpa sanalo amadi sel mayamada amata piroidabani. Iningthau nanai aihakku thajabi nanai aihak asi khabanine khaba miyamna nanai aihakki imingda tabada kibana thak ninaribani aduna iningthauna pamliba thabak adumak nanai aihakna chapchana pangthokjarak asumna sel khongkatgadaba numit adusu yauraktuna khaba mahakki sathiraba lanmi mayam amaga loinana leibak aduda leiriba mipum khudingmakki yumthong khudingda chattuna ningthau leisembana hairakpa adumak pangthoklami. Tawriba mataw aduda leibak praja miyamdi numit aduma mafam adu kapna launabagi khonjaltana thankhre. Kanagumba sel piyo haibada marei tawraga piraktaba miyoising adu khabana mahaki lanmisingda yamna sathina phuthahalami. Aduga hatokhanba phawba yaurami. Asumna yumthong khuding mathang sel khongkatuna lakpana lairaba longmi chawthoigi yumdasu thunglare. Chawthoidi handak thagi oina sel thung khongkatpagi mawng mataw ase hongtokle haiba adu khangdabanina hanagi matawgum mahakna pifam thokpa phau saruk aduda mokpu thoktuna khabada sinarami. Mataw aduda khabana sauna hairei. Hai minai macha mayamna tawnaribase namitu udrani he athauba nanai aihakpu kari asuiba thabak tawjakrabage iya mina ngangna maktada chintaktaga khumbaga sarada hai handak tha asimagi oinadi nakhoina kumsi sahi asida loklakpo phau mayamada loinamak iningthaudu pirakadabani haibase nanadu tadrani he chalo haujingmak lemhauriba phau mayamada loinamak puthoro kari wanu ne thauba adumna
ꯑꯩꯈꯣꯏꯒꯤ ꯂꯧꯖꯕ ꯐꯧ ꯃꯌꯥꯝ ꯑꯁꯤ ꯂꯣꯏꯅꯃꯛ ꯂꯧꯈꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯆꯥ ꯊꯛꯇꯨꯅ ꯍꯤꯡꯍꯧꯒꯗꯧꯔꯤꯕꯅꯣ? ꯃꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ. ꯅꯈꯣꯏꯅ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯍꯤꯡꯒꯦꯔꯥ ꯍꯤꯡꯉꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯕꯨ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯑꯗꯣ ꯉꯥꯛ. ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯇꯧꯕ. ꯃꯁꯤ ꯈꯛꯇꯅꯤ. ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯏꯆꯪ ꯊꯧꯅ ꯋꯥꯒ ꯉꯥꯡꯗꯅ ꯇꯧꯔꯤꯗꯨꯕꯣ? ꯅꯪ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ ꯍꯥ? ꯑꯊꯧꯕ, ꯅꯅꯥꯏ ꯑꯩꯈꯣꯏ ꯑꯊꯧꯕ ꯍꯣꯏꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯖꯩ. ꯑꯗꯨꯕꯨ ꯑꯊꯧꯕ, ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯐꯧ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯄꯤꯊꯣꯛꯆꯕꯗꯤ ꯉꯝꯖꯔꯔꯣꯏ. ꯏꯌꯥ, ꯑꯩꯅ ꯍꯥꯏꯔꯃꯛꯇꯗ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯞ. ꯍꯩ ꯂꯥꯟꯃꯤꯁꯥ, ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥ ꯑꯁꯤ ꯃꯔꯣꯜ ꯆꯨꯝꯃꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯐꯨꯊꯧꯅꯍꯦ. ꯃꯁꯤꯗꯒꯤ ꯈꯥꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯆꯥꯎꯊꯣꯏꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ. ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯊꯣꯏꯒꯤ ꯅꯨꯄꯤ ꯂꯩꯃ ꯑꯗꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯊꯧꯕ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯟꯕꯤꯌꯨ. ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ. ꯑꯩꯈꯣꯏ ꯑꯊꯧꯕꯅ ꯍꯥꯏꯔꯤꯕ ꯐꯧ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯄꯤꯖꯔꯒꯦ. ꯂꯩꯃ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯃꯈꯣꯏꯅ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯤꯕ ꯑꯁꯦ ꯌꯥꯝꯅ ꯍꯦꯟꯃꯜꯂꯤ. ꯑꯗꯨꯅ ꯑꯩ ꯃꯥꯅ ꯍꯥꯠꯀꯦ ꯍꯥꯏꯔꯕꯁꯨ ꯍꯥꯠꯆꯈ꯭ꯔꯁꯅꯨ. ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯃꯈꯣꯏꯗ ꯐꯧꯁꯤꯡ ꯑꯗꯣ ꯁꯨꯛꯄꯤ ꯄꯤꯔꯣꯏ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ. ꯐꯧꯁꯤꯡꯁꯦ ꯄꯤꯊꯣꯛꯈ꯭ꯔꯁꯤ. ꯂꯩꯃ, ꯄꯤꯈꯤꯅꯨ. ꯑꯩꯈꯣꯏꯅ ꯐꯧꯁꯤꯡ ꯑꯗꯣ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯏꯆꯥꯁꯤꯡ ꯑꯁꯤꯗꯤ ꯀꯔꯝꯅ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯒꯅꯤ? ꯃꯗꯨꯒꯤ ꯀꯔꯤꯃꯠꯇ ꯈꯟꯕꯤꯔꯨꯅꯨ. ꯃꯈꯣꯏ ꯄꯥꯕꯨꯡ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯊꯋꯥꯏ ꯑꯗꯨꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯧꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯄꯤꯈ꯭ꯔꯦ. ꯈꯥꯕꯅ ꯐꯧꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯩ ꯆꯥꯎꯊꯣꯏ ꯍꯥꯏꯕ ꯃꯤꯅꯥꯏ ꯃꯆꯥ, ꯅꯍꯥꯛ ꯉꯁꯤꯗꯤ ꯅꯊ꯭ꯋꯥꯏ ꯑꯗꯨ ꯀꯟꯕꯤꯔꯕꯅꯤ. ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄ ꯊꯕꯛꯇ ꯅꯪꯅ ꯌꯦꯠꯂꯕꯗꯤ ꯅꯪ ꯅꯁꯥ ꯈꯛꯇ ꯅꯠꯇꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯊꯋꯥꯏ ꯂꯧꯒꯗꯕꯅꯤ ꯈꯪ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ. ꯂꯩꯃꯅ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯣꯛꯄ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯇꯝꯊꯤꯈ꯭ꯔꯕ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯈꯣꯏꯒ ꯃꯥꯟꯅꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯃꯈꯣꯏꯗꯤ ꯃꯤ ꯅꯠꯇꯦ. ꯃꯈꯣꯏꯗꯤ ꯂꯝꯂꯛꯀꯤ ꯁꯥꯅꯤ ꯁꯥ. ꯂꯩꯃ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗ꯭ꯔꯦ. ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯤꯒꯗꯕꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯀꯟꯕꯤꯒꯗꯕ ꯑꯁꯤꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏ ꯆꯨꯞꯇꯨꯅ ꯂꯩꯔꯦ. ꯑꯣ, ꯑꯩꯅ ꯀꯌꯥꯗ ꯋꯥꯅ ꯃꯇꯝ ꯆꯪꯅ ꯂꯣꯛꯆꯔꯤꯕ ꯐꯧꯁꯤꯡ ꯑꯗꯣ ꯃꯤꯐꯠꯇ ꯃꯈꯣꯏꯅ ꯂꯣꯏꯅꯃꯛ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ. ꯑꯋꯥꯕꯇꯅ ꯁꯔꯨꯛ ꯑꯣꯏꯖꯔꯛꯂꯕꯤ ꯅꯍꯥꯛ ꯑꯃꯗꯤ ꯏꯆꯥꯁꯤꯡ ꯑꯁꯦ ꯀꯨꯝꯁꯤꯒꯤ ꯆꯍꯤ ꯑꯁꯤꯗꯒꯤ ꯅꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯂꯩꯃ. ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯑꯁꯨꯃꯥꯏꯅ ꯑꯁꯨꯝ ꯋꯥꯅ ꯂꯣꯏꯈꯤꯒꯗꯧꯔꯕ꯭ꯔꯥ? ꯑꯩꯈꯣꯏꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯇꯝꯊꯤꯔꯕ ꯅꯤꯡꯊꯧ ꯑꯁꯤꯗꯒꯤ ꯀꯅꯥꯅꯕꯨ ꯀꯟꯕꯤꯔꯛꯈꯤꯅꯤ? ꯑꯁꯣꯝꯗꯅ ꯃꯅꯨꯡꯗ ꯈꯥꯕꯅ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯃꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯥꯕꯗ ꯁꯅꯥ ꯂꯨꯄꯥ ꯀꯌా ꯑꯃ ꯄꯤꯗꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ. ꯃꯁꯤꯗꯒꯤ ꯂꯩꯁꯦꯝꯕꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯌꯦꯡꯉꯨ, ꯑꯩꯅ ꯉꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯒꯤ ꯈꯣꯝꯒꯠꯂꯛꯂꯤꯕꯁꯦ ꯁꯅꯥ ꯂꯨꯄꯥ, ꯆꯦꯡ ꯐꯧ ꯑꯃꯗꯤ ꯑꯇꯥꯡꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯅꯪꯕꯣ. ꯑꯩꯗꯤ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ ꯋꯥꯈꯜ ꯑꯁꯤ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯤꯅꯦ. ꯏꯅꯤꯡꯊꯧ, ꯑꯁꯤꯒꯨꯝꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯊꯕꯛ ꯑꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯒꯗꯧꯔꯤꯕꯅꯣ? ꯁꯣꯝꯗꯅ ꯏꯅꯤꯡꯊꯧꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯁꯅꯥ ꯂꯨꯄꯥ ꯃꯔꯛꯇ ꯍꯤꯞꯇꯨꯅ ꯂꯩꯕꯤꯔꯤ. ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯩꯕꯥꯛ प्रजा मियाम कपना लाउनबगी मखोल असे ताबीद्रबरा महाकी लेबाक प्रजा मियामना अवा अना तारगा नुंगाइथोकना लेबा ngamliba इनिंगथौबु करम्बा निंगथौ करिगिनो नाहाकना नपुरोइबा आइगी माइकैदा लेप्तबा मखै मतम चुप्पदा लेबाक प्रजागी ता खंदुना लेरिसिबा अइना तौरिबा असे नंगी सुसरुक याउरिबनिने हयेंग अइखोइगी इचा इसुगा यारुकलबा कांदा मखोइसु नुंगाइना हिंगदौरिबनि अदुगा लेबाक मियामना कपना लाउनदुना लेरिबा असे दाहाकना थोइना खंजिलुगन मखोइना ngasi अवाबा नंलिबा असे मसाना थोहनजबा ngaktani लेबाक निंगथौ अइहाकपु कीना इकाइ खुमनना चटके हाइबदि निंगद्रदुन मखोइना अइगी इथक्ता अकनबा वाहै कया हाइनरे हाइबा असे अइगी नाकोंग यौरक्लबनि मदुमंगना अइंगोंदा सिंगनरक्पगी माहै अदा करी ओइरक्पगी हाइबदो मखोइदा ngasiदि चपचाना खंगलिबनि अइदि मखोइना असुमना वाना हिंबसे उबदा थमोइ असे पेलिबनिने इनिंगथौ करिगिनो इनिंगथौना अदुक यामना मिनुंगसि लेबिद्रिबदुबा मसिबु मतिक चाबा लेबाक निंगथौ अमना चटकदबा मचतौ इनिंगथौ ननाइ नुपि अइहाकनदि इनिंगथौबु यामना फाब
ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ, ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯐꯅꯅꯕꯗ ꯈꯟꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯍꯟꯖꯅꯤꯡꯏ ꯏꯅꯤꯡꯊꯧ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯒꯁꯨ ꯂꯩꯁꯦꯝꯕꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯒꯤ ꯃꯈꯨꯠꯇ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯔꯥꯅꯤ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯁꯨ ꯃꯤꯔꯣꯜꯂꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯗꯤ ꯃꯆꯥ ꯐꯪꯒꯗꯧꯔꯦ ꯈꯜꯂꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯃꯈꯣꯏꯒꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯃꯆꯥ ꯑꯗꯨꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯅ ꯅꯣꯡꯃꯗꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦꯕ꯫ ꯍꯥꯏꯌꯨ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯕꯣ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄ ꯃꯪꯂꯥꯟ ꯑꯃꯈꯛ ꯂꯩꯖꯩ꯫ ꯃꯗꯨꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯍꯌꯦꯡ ꯏꯆꯥ ꯑꯁꯤꯅ ꯇꯥꯏꯕꯪ ꯈꯣꯡꯗꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄꯤꯒꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ꯫ ꯅꯨꯡꯊꯤꯜꯆꯥꯏꯕꯤ, ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯅꯦ꯫ ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯐꯠꯇꯕ ꯋꯥꯐꯝ ꯅꯠꯇꯦ, ꯑꯐꯕ ꯋꯥꯐꯝꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧ, ꯑꯩꯅ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯋꯥꯁꯛꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯅꯅꯥꯏ ꯅꯨꯄꯤ ꯋꯥꯐꯝ ꯑꯁꯦ ꯍꯥꯏꯖꯔꯔꯣꯏ꯫ ꯏꯍꯦ, ꯅꯪꯁꯤꯗꯤꯕꯀꯣ ꯃꯔꯩ ꯃꯔꯥꯁꯦ ꯑꯣꯟꯊꯣꯛꯅ ꯇꯧꯈ꯭ꯔꯦꯗꯀꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯅꯍꯥꯛꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯑꯩꯅ ꯇꯧꯒꯅꯤ꯫ ꯐꯔꯦ ꯏꯅꯤꯡꯊꯧ, ꯍꯌꯦꯡ ꯏꯆꯥ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯄꯨꯝꯕꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯃꯈꯣꯏꯕꯨ ꯍꯔꯥꯎꯕ ꯆꯥꯛꯂꯦꯟ ꯑꯃꯃꯝꯇꯗꯤ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕꯤꯌꯨ꯫ ꯑꯗꯨꯒ ꯏꯆꯥ ꯐꯪꯖꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯉꯝꯖꯕ ꯐꯤꯖꯣꯜ ꯑꯃꯗꯤ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯗꯥꯟ ꯇꯧꯕꯤꯌꯨꯀꯣ ꯏꯅꯤꯡꯊꯧ꯫ ꯅꯨꯡꯊꯤꯜꯆꯥꯏꯕꯤ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯕ ꯊꯕꯛ ꯑꯃꯕꯨ ꯅꯪꯅ ꯍꯥꯏꯔꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯌꯨꯗꯅ꯫ ꯑꯩꯗꯤ ꯃꯗꯨ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯑꯝꯇ ꯄꯥꯝꯖꯗꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯋꯥꯁꯛ ꯉꯥꯛꯇꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯇꯧꯔꯒꯦ꯫ ꯑꯗꯨꯒ ꯅꯨꯡꯊꯤꯜꯆꯥꯏꯕꯤ, ꯃꯇꯨꯡ ꯇꯥꯔꯛꯄꯗꯗꯤ ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯃ ꯑꯩꯉꯣꯟꯗ ꯇꯧ ꯍꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯍꯣꯏ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯔꯣꯏ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯁꯨ ꯃꯈꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯕꯜ ꯐꯔꯕ ꯑꯍꯤꯡ ꯑꯃꯗ ꯅꯨꯡꯊꯤꯜꯆꯥꯏꯕꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯗꯤ ꯃꯆꯥ ꯑꯗꯨꯕꯨ ꯇꯥꯏꯕꯪꯄꯥꯟ ꯑꯗꯨꯗ ꯈꯣꯡꯗꯥꯍꯟꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯁꯥ ꯑꯗꯨ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯦ ꯍꯥꯏꯕꯁꯤ ꯈꯪꯖꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯍꯥꯛꯇꯤ ꯃꯇꯝ ꯂꯣꯏꯒꯗꯧꯔꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯍꯥꯏꯖꯒꯗꯕ ꯍꯥꯏꯕꯕꯨ ꯏꯅꯤꯡꯊꯧꯅ ꯁꯛꯄꯤꯈꯤꯕ ꯋꯥꯁꯛ ꯑꯗꯨꯗꯗꯤ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯉꯥꯛꯄꯤꯔꯛꯎ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯏꯅꯤꯡꯊꯧ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯟꯕꯤꯔꯛꯎꯀꯣ꯫ ꯑꯗꯨꯒ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯔꯛꯈꯤꯕ ꯅꯨꯡꯁꯤꯕ ꯑꯗꯣ ꯏꯆꯥꯁꯤꯗꯁꯨ ꯄꯤꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯏꯅꯤꯡꯊꯧꯅ ꯃꯄꯥꯜ ꯅꯥꯏꯗꯕ ꯅꯨꯡꯁꯤꯕꯗꯣ ꯄꯤꯕꯤꯌꯨꯀꯣ꯫ ꯅꯨꯡꯊꯤꯜꯆꯥꯏꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯣ? ꯅꯪ ꯀꯩꯁꯨ ꯇꯧꯔꯨꯏ꯫ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯅꯣꯡꯗꯝꯗꯤ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯗꯨꯒꯅꯤ? ꯅꯨꯡꯊꯤꯜꯆꯥꯏꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯄꯨꯔꯣꯏꯕꯗ ꯁꯤꯟꯅꯔꯝꯂꯒ ꯃꯍꯥꯛ ꯑꯗꯨꯃꯛ ꯅꯣꯡꯒꯥꯈ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯗꯤ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕꯁꯨ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯍꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃꯃꯝ ꯄꯤꯖꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯝꯖꯕ ꯐꯤꯖꯣꯜ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯕꯨ ꯗꯥꯟ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩꯁꯦꯝꯕꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯥꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯅꯣꯡꯂꯤꯛꯆꯥꯏꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯂꯩꯁꯦꯝꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯆꯥꯅꯨꯄꯤꯗ ꯃꯃꯤꯠ ꯑꯗꯨꯅ ꯐꯥꯎꯕ ꯀꯟꯅ ꯌꯦꯡꯂꯝꯗꯦ꯫ ꯐꯖꯔꯕ ꯐꯤꯖꯣꯜ, ꯇꯥꯡꯂ ꯇꯥꯡꯂꯕ ꯂꯩꯇꯦꯡ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯦꯝꯕꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯍꯦꯛ ꯄꯣꯛꯂꯛꯄꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯍꯜꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯅꯨꯄꯤꯅ ꯂꯩꯈꯤꯗ꯭ꯔꯤꯕ ꯑꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯆꯝꯖꯔꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯣꯏꯅ ꯃꯍꯩ ꯇꯧꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯂꯧꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯂꯩꯁꯦꯝꯕꯅ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯋꯥꯈꯜꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯖꯔꯤꯕ ꯃꯆꯥꯅꯨꯄꯤ ꯅꯣꯡꯂꯤꯛꯆꯥꯏꯕꯤꯕꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯁꯣꯏꯗꯅ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯁꯤꯜꯂꯛꯇꯨꯅ ꯍꯥꯠꯈꯤꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯣꯛꯍꯟꯗꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤ マギ ꯌꯦꯛꯅꯕꯒꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅꯗꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯐꯅ ꯐꯠꯇꯕ ꯇꯧꯔꯒꯁꯨ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ ꯅꯨꯡꯊꯤꯜꯆꯥꯏꯕꯤꯅ ꯎꯠꯄꯤꯔꯝꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯗꯤ
ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯐꯝ ꯑꯃ ꯈꯥꯛꯇꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯆꯥ ꯏꯕꯦꯝꯃ ꯅꯣꯡꯂꯤꯛꯆꯥꯏꯕꯤ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯂꯥꯟꯃꯤ ꯀꯌꯥꯅ ꯁꯦꯟꯅꯍꯟꯗꯨꯅ ꯊꯝꯂꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃꯗꯨ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯎꯕ ꯄꯥꯈꯪꯅꯗꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯅꯒꯗꯕ ꯁꯛꯇꯝꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯈꯩꯁꯨ ꯃꯆꯤꯟꯗ ꯐꯣꯡꯅ ꯍꯥꯏꯗꯣꯛꯅꯗ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯂꯣꯏꯅ ꯈꯣꯏꯗꯥꯖꯔꯤꯕꯅꯤ꯫ ꯅꯣꯡꯃ ꯂꯥꯟꯃꯤ ꯑꯅꯤꯈꯛꯅ ꯀꯅꯥꯁꯨ ꯇꯥꯍꯟꯗꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯏꯕꯦꯝꯃꯁꯤ ꯎꯕꯗ ꯅꯊꯃꯣꯏꯗꯣ ꯀꯔꯤꯃꯇ ꯐꯥꯎꯗ꯭ꯔꯣ? ꯑꯁ, ꯑꯩꯗꯤ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯒ ꯃꯤꯍꯨꯟꯒꯁꯦ ꯌꯥꯝ ꯀꯟꯅ ꯆꯣꯡꯂꯛꯏ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯥꯕꯨ ꯎꯕꯗ ꯑꯩꯁꯦ ꯄꯨꯡꯉꯥꯎ ꯉꯥꯎꯕꯗꯧꯅ ꯇꯧꯏ ꯏꯇꯥꯎ꯫ ꯑꯁ, ꯑꯩꯁꯨ ꯇꯧꯔꯤꯄꯣꯠꯅꯤꯗ꯫ ꯃꯆꯥ ꯏꯕꯦꯝꯃꯒꯤ ꯁꯛꯇꯥꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯩ꯫ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯉꯥꯎꯔꯤꯁꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯗꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯑꯉꯝ ꯑꯊꯧꯅ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯃꯤꯇꯥꯔꯝꯒꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯑꯩꯈꯣꯏ ꯋꯥꯐꯝ ꯑꯁꯦ ꯆꯤꯟꯕꯥ ꯀꯥꯡꯊꯣꯛꯂꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦꯀꯣ꯫ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯣꯏꯅ ꯑꯗꯨꯃꯛ ꯊꯝꯁꯤꯀꯣ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯦ ꯏꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯍꯦꯛ ꯌꯧꯈ꯭ꯔꯕ ꯑꯩꯈꯣꯏꯅꯦ ꯈꯨꯗꯛ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤꯕꯅ ꯃꯆꯥ ꯏꯕꯦꯝꯃꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯥꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯅꯤꯡꯊꯤꯖꯅ ꯌꯦꯡꯁꯤꯟꯕꯤꯕ ꯑꯗꯨ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯃꯇꯧ ꯂꯧꯕ ꯑꯣꯏꯕꯅ ꯃꯍꯥꯛꯁꯨ ꯃꯊꯃꯣꯏ ꯌꯥꯝꯅ ꯆꯥꯎꯕꯤ, ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯂꯩꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯃꯄꯥꯕꯨꯡꯗ ꯍꯥꯏꯖꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯥꯗꯣꯛꯄꯤꯗꯨꯅ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯗꯨ ꯌꯦꯡꯖꯒꯦ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯅ ꯀꯟꯅ ꯍꯥꯏꯖꯔꯕꯁꯨ ꯃꯄꯥ ꯂꯩꯁꯦꯝꯕꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯣꯡꯂꯤꯛꯆꯥꯏꯕꯤꯅ ꯃꯄꯥꯕꯨꯡꯗ ꯑꯃꯨꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯍꯥꯛ ꯍꯧꯖꯤꯛ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯍꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤꯒ ꯑꯩꯍꯥꯛꯀꯁꯨ ꯁꯛꯈꯪꯅꯖꯅꯤꯡꯉꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯝꯅ ꯍꯤꯡꯂꯤ, ꯀꯝꯗꯧꯅ ꯂꯦꯜꯂꯤ, ꯃꯈꯣꯏꯒꯤ ꯏꯆꯝ ꯆꯝꯖꯔꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯣ ꯅꯆꯥꯕꯨ ꯃꯍꯥꯎ ꯇꯪꯖꯅꯤꯡꯉꯤ ꯏꯄꯥ ꯏꯕꯨꯡꯉꯣ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤꯁꯨ ꯈꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯏꯄꯥꯅꯗꯤ ꯅꯉꯣꯟꯗ ꯑꯌꯥꯕꯗꯨ ꯁꯨꯛꯄꯤ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯍꯥꯛꯄꯨ ꯏꯄꯥꯅ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯝꯂꯤꯕ ꯑꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤ꯫ ꯅꯪꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯃꯈꯣꯏꯁꯦ ꯊꯥꯖꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯄꯥꯒꯤ ꯃꯤꯠꯀꯤ ꯃꯅꯤ ꯑꯣꯏꯖꯔꯤꯕꯤ ꯅꯍꯥꯛ ꯃꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯏꯄꯥꯗꯤ ꯌꯥꯝꯅ ꯃꯤꯄꯥꯏꯕ ꯐꯥꯎꯏ꯫ ꯃꯗꯨꯃꯛꯅ ꯏꯄꯥꯅ ꯅꯪ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯊꯝꯂꯤꯕꯅꯤ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯅꯆꯥ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯦ ꯍꯥꯏꯕꯗꯣ ꯅꯆꯥ ꯑꯩꯁꯨ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣ, ꯍꯌꯦꯡ ꯅꯆꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯑꯣꯡ ꯃꯇꯧ, ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯑꯗꯣ ꯑꯃꯠꯇ ꯈꯪꯗ꯭ꯔꯒꯗꯤ ꯅꯆꯥꯅ ꯀꯝꯗꯧꯅ ꯃꯇꯤꯛ ꯆꯥꯕ ꯃꯍꯥꯔꯥꯅꯤ ꯑꯃ ꯑꯣꯏꯅ ꯑꯣꯏꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨ ꯏꯕꯦꯝꯃ, ꯅꯍꯥꯛꯅ ꯍꯦꯛ ꯈꯪꯅꯤꯡꯂꯤꯕ, ꯅꯍꯥꯛꯅ ꯇꯝꯅꯤꯡꯂꯤꯕ ꯄꯨꯝꯕꯗꯣ ꯏꯄꯥꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯅ ꯅꯍꯥꯛꯄꯨ ꯁꯣꯏꯗꯅ ꯈꯪꯍꯟꯒꯅꯤ꯫ ꯑꯗꯨꯕꯨꯅꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯅꯍꯥꯛ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯦ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯈ꯭ꯔꯕꯁꯨ ꯃꯇꯨꯡꯗꯗꯤ ꯏꯄꯥꯒꯤ ꯅꯥꯀꯣꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯜꯂꯛꯀꯅꯨꯀꯣ꯫ ꯅꯣꯡꯂꯤꯛꯆꯥꯏꯕꯤꯁꯨ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯍꯣꯏ ꯍꯥꯏꯕꯇꯃꯛ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯊꯃꯣꯏꯗꯗꯤ ꯍꯧꯖꯤꯛꯇꯤ ꯈꯟꯖꯤꯟꯕꯗꯤ ꯂꯦꯞꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯃꯇꯨꯡꯗ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯑꯍꯤꯡꯒꯤ ꯑꯊꯦꯡꯕ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯅꯅꯕꯒꯤ ꯊꯝꯂꯤꯕ ꯆꯐꯨ ꯑꯗꯨꯗꯒꯤ ꯑꯃꯨꯕ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯗꯤ ꯃꯁꯥ ꯄꯨꯝꯕꯗ ꯂꯣꯏꯅ ꯇꯩꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯁꯨ ꯃꯆꯤ ꯃꯆꯤ ꯁꯦꯒꯥꯏꯗꯨꯅ ꯌꯥꯝꯅ ꯃꯜꯂꯕ ꯐꯤꯖꯣꯜ ꯑꯃ ꯑꯣꯟꯊꯣꯛꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯂꯤꯛꯆꯥꯏꯕꯤ ꯑꯗꯨ ꯀꯣꯅꯨꯡꯒꯤ ꯃꯅꯤꯡ ꯏꯊꯪ ꯊꯪꯕ ꯊꯣꯡ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯗꯤ ꯂꯥꯟꯃꯤ ꯑꯃꯈꯛꯇꯃꯛꯅ ꯊꯣꯡ ꯑꯗꯨ ꯉꯥꯛꯁꯦꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯩꯊꯣꯛꯈꯤꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯊꯨꯅꯃꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯖꯔꯒꯁꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯐꯥꯎꯕ ꯀꯩꯊꯦꯜ ꯑꯗꯨ ꯃꯤꯅ ꯄꯨꯝꯂꯥꯡ ꯍꯦꯛꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯣꯠꯐꯝ ꯈꯨꯗꯤꯡ ꯊꯥꯎꯃꯩ ꯄꯔꯦꯡ ꯄꯔꯦꯡ ꯊꯥꯟꯗꯨꯅ ꯃꯐꯝ ꯑꯗꯨ ꯅꯤꯡꯊꯤꯕ ꯃꯇꯧꯗ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯨꯝꯅ꯫ ꯅꯣꯡꯂꯤꯛꯆꯥꯏꯕꯤꯗꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯎꯅꯖꯕ ꯐꯪꯖꯕ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯀꯝꯗꯧꯅ ꯍꯤꯡꯂꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯌꯦꯡꯊꯣꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯀꯩꯊꯦꯜ ꯑꯗꯨꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯁꯨꯕ ꯌꯥꯕ ꯊꯕꯛ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯖꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯊꯕꯛ ꯑꯃꯠꯇ ꯄꯤꯕꯤꯔꯛꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯌꯥꯝꯅ ꯋꯥꯅ ꯃꯥꯌꯣꯛ ꯌꯥꯅꯔꯤꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯀꯣꯟꯅꯊꯪꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯩ ꯔꯥ ꯌꯣꯟꯕꯤ ꯍꯅꯨꯕꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣꯅꯦ?" "ꯑꯕꯣ, ꯑꯩꯁꯦ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤꯅꯤ. ꯃꯐꯝꯁꯤꯗ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯃꯇꯪ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯊꯤꯕ ꯂꯥꯛꯆꯕꯅꯤ." "ꯑꯣ, ꯕꯦꯝꯃ, ꯅꯪꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯃꯗꯤ ꯅꯠꯇꯦꯀꯣ. ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨ ꯅꯣꯝꯅꯅꯕ ꯊꯝꯕꯤꯔꯒꯦ. ꯑꯗꯨꯕꯨ ꯏꯕꯦꯝꯃ, ꯑꯕꯣꯛꯁꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃꯅꯤ. ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯈꯨꯠꯁꯨꯃꯟ ꯑꯗꯣ ꯌꯥꯝꯅꯗꯤ ꯄꯤꯕ ꯉꯝꯂꯣꯏ. ꯅꯍꯥꯛꯀꯤ ꯅꯣꯡꯃꯒꯤ ꯆꯔꯥ 2 ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯑꯇꯩꯗꯤ ꯅꯕꯣꯛ ꯑꯩꯅ ꯄꯤꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ." "ꯑꯕꯣꯛ, ꯃꯗꯨꯗꯕꯨ ꯐꯪꯖꯔꯕꯗꯤ ꯅꯁꯨꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ. ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯁꯦꯜ ꯑꯃꯠꯇ ꯂꯧꯒꯦ ꯍꯥꯏꯖꯔꯣꯏ. ꯆꯔꯥ 2ꯗꯣ ꯃꯗꯨ ꯈꯛꯇꯃꯛ ꯄꯤꯖꯕꯤꯌꯨ." "ꯑꯗꯣ ꯑꯕꯣꯛ, ꯀꯔꯤꯒꯤꯅꯣ ꯃꯐꯝ ꯑꯁꯤꯗ ꯁꯦල් ꯇꯥꯟꯕꯗ ꯅꯨꯡꯉꯥꯏꯔꯔꯣই ꯍꯥꯏꯗꯨꯕꯣ? ꯁꯥꯎꯕꯗꯤ ꯁꯥꯎꯕꯤꯒꯅꯨ. ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯦ ꯃꯤꯉꯣꯟꯗ ꯁꯦꯜ ꯌꯥꯝꯅ ꯄꯤꯊꯣꯛꯅꯤꯡꯗꯕ, ꯃꯤꯒꯤ ꯑꯋꯥ ꯑꯅꯥꯗ ꯇꯦꯡꯕꯥꯡꯕꯤꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ?" "ꯅꯠꯇꯦ ꯅꯠꯇꯦ ꯏꯕꯦꯝꯃ. ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯉꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯦꯝꯕꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯊꯕꯛ, ꯃꯈꯣꯏꯕు ꯑꯣꯠꯄꯤꯕ, ꯅꯝꯗꯨꯅ ꯁꯦꯜ ꯊꯨꯝ ꯀꯌా ꯑꯃ ꯂꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯅꯣꯡꯂꯤꯛꯆꯥꯏꯕꯤꯗꯤ ꯃꯄꯥꯕꯨꯡꯅ ꯑꯗꯨ ꯌꯧꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯄꯁꯨ ꯐꯥꯎꯖꯔꯝꯃꯤ, ꯑꯗꯨꯒ ꯃꯊ꯭ꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯍꯅꯨꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨꯃꯛ ꯇꯥꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯕꯨꯛꯅꯤꯡꯗ ꯃꯄꯥꯕꯨꯡꯕꯨ ꯅꯣꯡꯃꯗꯤ ꯈꯨꯗꯣꯡꯆꯥꯕ ꯇꯥꯟꯖꯥ ꯑꯃꯗ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯁꯤꯡ ꯑꯁꯤ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯣꯡꯂꯤꯛꯆꯥꯏꯕꯤ ꯑꯗꯨ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯗꯨꯅ ꯊꯕꯛ ꯁꯨꯖꯗꯨꯅ ꯍꯤꯡꯖꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯣꯅꯨꯡꯗ ꯃꯆꯥ ꯏꯕꯦꯝꯃ ꯃꯥꯡꯈꯤꯕꯗꯒꯤ ꯂꯩꯁꯦꯝꯕ ꯋꯥꯈꯜꯅ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯂꯦꯞꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯆꯥ ꯏꯕꯦꯝꯃ ꯅꯣꯡꯂꯤꯛꯆꯥꯏꯕꯤꯅ ꯆꯥꯛ ꯊꯣꯡꯅꯅꯕ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯃꯌꯥꯏꯃꯛꯇꯗ ꯂꯩꯕ ꯑꯆꯧꯕ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯈꯥꯕꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯁꯦꯜ ꯍꯦꯛ ꯈꯣꯝꯖꯤꯟꯕ ꯂꯥꯛꯄ ꯑꯗꯨꯒ ꯑꯣꯏꯕꯅ ꯃꯍꯥꯛ ꯈꯥꯕꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯥꯕꯅ ꯃꯍꯥꯛꯄꯨ ꯎꯕꯗ ꯄꯤꯁꯨꯝ 2ꯗꯨ ꯁꯨꯛꯆꯤꯟꯅꯔꯒ ꯈꯔ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯇꯤ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯥꯟꯗꯦ. ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ?" "ꯑꯊꯧꯕ, ꯅꯅꯥꯏ ꯑꯩꯍꯥꯛ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯊꯤꯕ ꯂꯥꯛꯆꯕꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯕꯣꯛ ꯑꯃꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯖꯔꯦ." "ꯐꯩ ꯐꯩ. ꯑꯗꯨꯕꯨꯅꯦ ꯅꯨꯄꯤ ꯃꯆꯥ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯆꯪꯂꯛꯄꯁꯦ ꯌꯥꯝꯅ ꯄꯥꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯂꯩꯇ ꯂꯥꯏꯔꯗꯨ ꯎꯔꯒ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯕꯤꯗ꯭ꯔꯕꯅꯤ. ꯑꯗꯨꯒꯅꯦ, ꯅꯪꯅꯁꯨ ꯅꯁꯥꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯆꯠꯆꯧꯀꯣ. ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯅꯪꯕꯨ ꯈꯨꯗꯛ ꯑꯗꯨꯗ ꯍꯥꯠꯇꯣꯛꯀꯗꯕꯅꯤ, ꯈꯪꯉꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯥꯕ ꯑꯗꯨ ꯆꯠꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯃꯈꯣꯏꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯣꯠ ꯅꯩꯗꯨꯅ ꯊꯝꯕꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯆꯞ ꯆꯥꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯋꯥꯔꯤ ꯂꯤꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯅꯣꯡꯂꯤꯛꯆꯥꯏꯕꯤꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯔꯒ ꯉꯁꯤꯗꯤ ꯃꯄꯥꯕꯨꯡꯗ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯗꯨ ꯈꯪꯍꯟꯗꯨꯅ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯒꯦ ꯍꯥꯏꯅ ꯅꯤꯡꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯃꯀꯣꯛꯇꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯑꯆꯧꯕ ꯐꯤ ꯑꯃꯅ ꯀꯨꯞꯇꯨꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯗꯨꯗ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯂꯤꯛꯆꯥꯏꯕꯤꯒꯤ ꯃꯇꯝ ꯑꯃꯨꯛ ꯑꯣꯏꯔꯛꯂꯗꯨꯅ ꯃꯍꯥꯛꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯀꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯊꯥꯏꯅ ꯂꯩꯕꯥꯛ ꯑꯃ ꯅꯤꯡꯊꯧ ꯑꯃꯈꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯃꯍꯥꯛꯇꯤ ꯑꯣꯏꯖꯕ ꯊꯤꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯅꯣꯡꯃꯇꯁꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯕ ꯈꯪꯖꯔꯝꯗꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯁꯥꯒꯠꯇꯨꯅ ꯌꯥꯝꯅ ꯐꯖꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯂꯩꯁꯦꯝꯕꯅ ꯋꯥꯔꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯇꯥꯔꯕꯒꯤ ꯃꯇꯨꯡꯗ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯀꯌꯥ ꯑꯃꯕꯨ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ,
Bema, nahakpu kananone. Nangna liriba wari asi mafam asigadi chanabagum tawine. Namaida kubliba phi ado amukta haido. Nonglikchaibi su phi ado tapna haidoraklami. Kudak aduda laisembana machanupibu masak khangladuna harauna changsinduna konjarami. Aduga kapladuna mahaki asoiba pumba adu ngasidagi semdokchagani haina haijarami. Matawasum tauna phatraba mapabungi thamoy ado Macha Ebema semdoktuna haujikte ningthau laisembado leibak praja miyamgidama yamna khanjaba yamna wajaba ningthau ama oiraklami. Mahakna matam leiba khibikta mahakki praja miyambu yamna nungsina amadi asoi angam yaudana haina ningthina ngakpi senbiduna matik chaba ningthau ama oiraktuna leibak ado yamna ingna chikna amadi nungaina pankhirami.